BJP की कैंडिडेट सिंह पैसा यामना पाइरे मियामदा लांग थाकपसु यामना हेire हाइना Hemanta na फोंगदोरकली Wangjing Tentha Block Congress Committee WTBCC की executive member Singgi Mifam WTBCC की president Shagolsem Gopeshor na Thouram Mapu Oiduna ngasi Khongjom da Leiba Paona Memorial Auditorium da Pangthokhre Thouram aduga mari leinana athoiba mitungi warol piraduna hanagi minister Moirangthem Hemanta na फोंगदोखिबदा Kumza Inglisingani Kuntaret ki angan basarukta pangthoklaba yai haina panariba general election da Congress ki workers singna khamba nongbalbu ningsingduna election thengnasi haiki BJP ki candidate Singh Peisa Yamna Paire Miyamda lang Thakpasu Yamna heire haidoklaroi thabak mayam amasu kaure aikoina makhoibu kiroidabani amadi makhoigi langda thuroidabani hairaduna inakaira khunba nupi yamna lonba nongbanbu khambana maithiba pikibagum Congress ki workers singna BJP candidate pu maithiba pirasi haiki mahakna makhatana hai miyoiba oibanina Congress party su asoiba kharadi leiramba yai adubu BJP na leibak asida chatliba lichot asimakti tawkhidri BJP na lengak amuk pairaklabadi chahi taret khuntakpa amuk mayok naragani maramaduna Congress worker khudingmakna ninghannaba leitana BJP bu maithiba pinaba hotnarasi haiki Panba yabadi ngasigi Congress workers Singgi Mifam na Wangjing Tentha sida Congress ki mirep oigadoriba hanagi minister Moirangthem Hemanta gi damak thabak haunaba warep nakhibaga loinana BJP na lengak pairakpadagi thawaina pontha pi khraba Manipuri Singgi mafamda minute ani tumina leptuna awaba phongdokhi ngayo hawai si bongdu Thouram so ekoi executive member mayam suna laga khare ne baside apne hawai election ka bai leina khare thatni election ki nakade ba kujro tus afel ye anan ba pata pangthokhre yabagi punama ready tawna rabanina Wangjing Tentha da jo kai phana ready tawje adagi election je ekoi ki damakti pura asa abani ai bi thadi koi BJP candidate sing je koi ibam thokte Congress ki kai khudimamna election thenaba matamda khamban ba ye wali je nijanga koi election je thenga da bani Nongbanji Peisa Yamna Paire Nipihu Yami Adurgazu Khambana Yam Hina Maithibapi Maduba Hataki BJP candidate singaje koi Congress karmi nina Khamba Nongbanji ninjalaga koi Thingabadabani Manipura issue amam le amta solve tawba ngamkre BJP na lang thame mada koi puroise adu amana haiboi thaba post mayam ma hujik kauri akoida milam chori tawdra Manipura tangule ta ba thungdi baje masi mai thubina ba Congress karmi puning namana sem sadane ji ai ba phomodya ngten thamjari benina lakadu election asida karigumba BJP na amona ka thibatarabadi Manipura jahi tare khutapa do amuk halaga khutapa kare ajik jahi honga khai hanjale khutaiba amuka akoida sakti sinabaje ko matau ta de marmaduna Congress ki karmi purmangna tum bachcha ba khandaba makai ekoi mai pa kabiya de Manipur kandabiya de hai ba ekoi punamak mai odan minai jai ba apun se akte